Lakhipuronline putoksaba November ki tang 18 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba pao Bir Tikendrajit ki mitam khinnabagi achangba sel ki donor oiriba singda awangba thakta ikai khumnakre. Champak maru amamamda malem gi leibak kunthra gi jate ki phiral yektuna India Book Records ta ming chankre. Manipuri Sahitya Parishad Tripura gi President oiramba Ningthau Khongjam Dilip Kumar gi maphamda Shraddhanjali katkre. Marfu mari suba nupilan ningsing thauram Sribar GP Community Hall da pangthokadori. Sakang daba singna Jiribam dagi lupa lak mapanrum lut tawkre. Manipur Youth and Students Union Maisugi anirak suba mapok kuman thauram pangthokre amasung ICC World Cup Final Bharat amadi Australia gi marakta ngasi Ahmedabad ki Narendra Modi Stadium da sanaragani. Haujik mapungoi papau tabirase. Assam University Manipuri Students Union na sinduna pangthokiba Bir Tikendrajit ki mitam khinnabagi urep uyung tambagi thoramda University asigi Vice Chancellor Rajiv Mohan Pant amadi Professor Kayaga loinana saknairaba oja kayasu saruk yakiba thoromaduda Bir Tikendrajit ki mitam asibu sabada achangba sel gi donor oibiriba oja CH Hemchandra Singha amadi Laitonjam Manidon Ibemhal Educational Trust Lakhipur gi maigeitagi advisor oibiriba Sri Monindra Singha anibu miyamna awangba thakta ikai khumnaki loinana Assam University Manipuri Students Union nasu asigumlaba khunai asigidamak kathok pangamba donor anigi maphamda ikai khumnaki haina umsu na phongdorakli panbajai haukiba November gi tang 13 sagol sen nimita urep uyung tambagi thoram pangthoktuna Assam University Silchar gi matam kaya gi mamangdagi Bir Tikendrajit ki mitam ama khinnabagi mangjarakpa manglan adu mangphaunaki Champak maru amamamda malem gi lebak kunthra gi jati gi phiral yektuna India Book Records ta mingchankre Kasar jila gi Salgonga Kadamtala gi nupimacha Maudasna Champak maru gi mamai amamamda malem gi tongan tongan baleba kunthra gi jati ki phiral yektuna India Book Records ta mingchansinkre Maudas Salgonga Punjab National Bank ta 4th grade ta thabak tawriba Kamendra Das amasung Sila Das ki machanupini Tripura da Manipuri Sahitya gi lamda masak nairaba Manipuri Sahitya Parishad Tripura gi President oibiramba Lakhidraba Ningthau Khongjam Dilip Kumar bu ningsingduna Lakhidraba gi maphamda Shraddhanjali katpagi tharomama ngarang November gi 19 Khorirol Sanglen Lakhipur da pangthokre Imudam Binota miphamma poiduna Lakhipur Ahalmarup Jananeta Irabot Memorial Society Malades Assam Naharol Khorirol Silup nachingba lupsingna pullaga pangthokiba thoromaduda Lakhidraba aiba sige saktamda laisu katki amasung minute ama tumina leptuna mahaki thawaina ingna chikna leirunaba thawni jaki panbajai Ningthau Khongjam Dilip Kumar masagi anaba mana haukiba October gi tang 18 da laikhitabani Manipuri Women's Maira Paipi Coordination Committee Central Body gi lamjing makhada Sribar GP gi manung chanbada leiba Maira Paipi singi aphongba miphamama GP asigi holda kabok leitebina miphamma poidana ngarang pangthokre mifam asida K Aruna Devi RK Sanahal Singha Ramakanta Singha Bimbhabati Devi S Ibocha Singha amadi L Birlal Singhana Presidium Member oina saruk yaki mifamna kubna khanaraba matungda lakliba December gi 12 da Marfumari suba nupilan ningsing numit Lakhipur Subdivision gi Sribar GP Community Hall da pangthokpa haina warep nakre mifamna mioi kunma thoina saba reception committee ma semke haina N Biramon Singha gi cherol amada phongdoragli Matam kuina Jiribamda Huran Chinthi gi pau tarudraba matungda haukiba irai numit November gi 13 ki numidang pung 13 makhairom taba matamda Jiribam Police Station gi manung chanbada Latingkhal Part 1 Jiribam da leiba Makhonlal Roy chahi humbutara apokpa laikhidraba Nores Ram Roy gi jumda nongmai macha paiba mamai khumba Hindi lon ngangba mioi 12 rom laktuna yumda leiba lupa lak taruk makhai amadi sana lupa ga loinana mobile phone ani yauna punna lupa lak mapan room gi lut tawkre thaudok asigi matangda Jiribam Police Station da FIR ama ngarang thangat khiba ga loinana Jiri Police na case ama register tawduna thijin humjin ba hokre hairi
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Manipuri Youth and Students Union Maisuna Sapong Lakiba Chahi Ahom Mapung Mare Pharakpagi Anirak Suba Mapok Common Thorom Imphal East ki Kaibida Leiba Yaibilan Children Home da November gi 19 da pangthokre Thoramda Mayengbam Amutombi Advisor Maisu Thangjam Udoy Luang Editor Sana Lipak Wahengbam Tanu Chanu President Maisu Amadi Cultural Activist Nongthombam Nabakantana President Member Sing Oina Sarukjaki Thoramda Angang Singi Book Pen Amadi Acha Thak Sing Yentokhi Loinana Press Media gi Miyoi Sing dasu Achamba Khudol Pikhi Panbayai Maisuna ing Kumja Lising Aniga Taratret Tagi Manipur gi Mafam Kayada Chatuna Tungi Jumbiral Oigadori Banaha Amadi Mahiroi Singda Iramdam Izati gi Apunba Khunayama Semgat Nabagi Wakhalonda Awareness Piduna Lakhi ICC Men's World Cup Cricket ki Bharat amadi Australia ki marakta sanagadaba final match ngasi nungthil pung ani dagi Ahmedabad ki Narendra Modi Stadium da horagani cricket final asigi khudong chaba lauduna Ahmedabad ta lainaba hotel ki mamal amadi flight ki mamal da atia khena wangkhat kre hotel nongmada lupa lising tara dagi luxury da lupa lakh ama phawba yokre hairi aduga ngasi sanabagi mangoinana Indian Air Force na air show su utkadauri भारत की प्राइम मिनिस्टर नरेंद्र मोदी अमदी ऑस्ट्रेलिया की डेप्यूटी प्राइम मिनिस्टर रिचर्ड मार्लेस फाइनल मैच असिदा भाबोक एना सरुक यागदौरी लिसिंग अमगा चमापन मरफु हुंदोइदा कपिल देव अमदी लिसिंग अनिगा तरामाथोइदा एमएस धोनी की कैप्टेंसी मखादा भारतना वर्ल्ड कप अनिरक चैंपियन ओइखी हंदक रोहित शर्मा की मखादा भारत की टीमना मंगारक चैंपियन ओरबा ऑस्ट्रेलिया की टीमबु माइथीबा पीबंगम बाहाइबदुदी मतमना ताकलबा हाइबदुनी चैंपियन टीमना किलोग्राम तरुक हेना लुम्बा सनाना योम्बा ट्रॉफी का लोइनाना सेल ओइना लुपा करोड़ 13 अदुगा रनर्स अप की टीमना लुपा करोड़ 13 फंगनी Khanganja Health Care Amadi Paramedical Science da University Grants Commission na Sakhanglaba Chahi Amagi Diploma, Chahi Anigi Advanced Diploma, Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak bijabagi khudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdok chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638 078821 ni Aroibada Maroiba Pao Amukhanna Bir Tikendrajit ki mitam khinnabagi achangba sel gi donor oiriba singda awangba thakta ikai khumnakre Chempak maru amamamda malem gi leibak kunthra gi jate gi phiral yektuna India Book Records ta ming chankre Manipuri Sahitya Parishad Tripura gi President oiramba Ningthau Khongjam Dilip Kumar gi maphamda Shraddhanjali katkre
मरफुमरी सुबा नुपिलान निंगसिंग थौरम श्रीबार जीपी कम्युनिटी हॉल दा पांगथोकदौरी सखंगदबा सिंगना जिरिबामदगी लुपा लाख 5 रोम लूट तौख्रे मणिपुर यूथ एंड स्टूडेंट्स यूनियन माइसुगी अनिरक सुबा मपोक कोमन थौरम पांगथोकरे अमसुंग आईसीसी वर्ल्ड कप फाइनल भारत अमदी ऑस्ट्रेलिया की मरक्ता ngasi अहमदाबाद की नरेंद्र मोदी स्टेडियम दा सानरगनी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।